아이제 베베도 보르디 달라도 있더리나 뜻디라 나도 나이 차이니 뭐만 오니네 Sao vậy? Nó sao vậy? 뭘 사발이 차이 나만 나 띠더래 Khai giận nổ. Ngô chứ cái đúng không ạ? Till now, I'm cooking on a crumb. Very high, so I'm going to go away. Heidi, chow. Mama, you know how they I am something. Matum get that. I think the hospital, like hospital, chala hida ka pure. See how big they do. Elga bela pana ko. No, she didn't have the lady, but sunning the one idea. Kai na sa bela kai hero. Andur, banana. The thing, orange. See the yellow. I see the tante. See the tante. Apple. What's the tante? Kiwi ra. Kiwi. Mama, come horo. I don't know how. The bela gi na si. Sharma. Si ne ba in chani gi do ida zik cha ba ya de mayam. Mapan gi pot cha ba ya cha. Ada sadi ro. Sa khau sok pa gi. Rồi tàu mày khai được cái gì nọ? Rồi đi mẹ. Giờ là pizza ra kìa. Mama tìm haro. Haro ra. Sai cha em nó cho nên mình xí. Mama tìm haro. Bục cha em. Bục cha quay nhiều quá. Cha đi đó em. Mama yêu. Morning ô. Tìm haro. Piu do. Toria thì tại tại vài số này. Toria đó. Chinese Toria. Kemain sana ibu. Tante. Ayo tamu. Acho, tante ini. Kayak apa nonton? Adi ma'am. Sila ire. Bella si pizza. Sharma. Adi ma'am. Bella surma pizza ra gaya. So plate पर चार. Sharma. Ina. मेरा नंग जाने के तार तो इन्हें को तो खट करो तू ये समझे शिकायत है 네. पानी में देखिए 나이 차이니 뭐만 오니네. मेरा ना साइज़ तो चार इसे हम तुम में जाने दे orang saya bayi di kantor ini. Sao vậy? Nó sao vậy? 뭘 사버리 차이. Kore. Ay sabi ng mga dali. I saw my time mama na tita re. Oh, tara ani. 잡아줘, 저 대박 잡아줘. 아니 망ем 잘 알아. 그때 이거 리. 이거 스트리트가 이러. 다 쓸라거리. 신나 때 시어가래.
ꯄꯤꯖꯗ꯭ꯔꯤꯅ ꯈꯪꯉꯤꯅ ꯑꯩ ꯆꯥ ꯌꯥꯔꯀꯥꯟꯗ ꯄꯤꯖꯕ ꯌꯧꯅ ꯅꯪ ꯁꯨꯝ ꯆꯪꯉꯨ ꯆꯠꯊꯣꯛꯀꯦ ꯑꯁ ꯕꯦꯂꯥꯅ ꯑꯩ ꯈꯨꯄꯥꯛ ꯁꯨꯝ ꯑꯩ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇ꯭ꯔꯦ ꯁꯨꯝ ꯐꯩꯗ ꯑꯉꯥꯡꯅꯤꯉꯥꯏꯅ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯁꯨ ꯍꯤꯗꯥꯛ ꯀꯥꯞꯇꯣꯏꯅꯦꯕꯀꯣ ꯍꯤꯗꯥꯛ ꯍꯥꯏꯗꯤ ꯁꯤꯁꯦ ꯉꯔꯥꯡ ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯥꯏꯔꯟ ꯑꯝꯇꯪ ꯁꯦꯂꯥꯏꯟ ꯑꯝꯇꯪ ꯀꯥꯞꯊꯣꯛꯀꯦ ꯑꯗꯨꯒ ꯂꯧꯊꯣꯛꯅꯕ Mama parada video lamada mutalada puye. ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯕꯥꯏ ꯑꯩ ꯃꯥꯅ ꯆꯥ ꯌꯦꯡ ꯉꯝꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ Bye. ꯃꯥ ꯆꯥꯛꯄ ꯍꯧꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯀꯔꯤ ꯐꯨꯅꯤꯡꯉꯤꯕ ꯍꯥꯟꯅ ꯃꯥ ꯄꯣꯂꯣ ꯑꯩ ꯂꯥꯁ ꯄꯨꯅꯤꯅꯦ ꯀꯩꯒꯤꯅꯣ ꯅꯪ ꯂꯥꯁꯇ ꯄꯨꯅꯤꯡꯉꯤꯁꯤꯅ ꯑꯩ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯅꯪ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯣꯏꯅ ꯉꯥꯏ ꯉꯝꯗ꯭ꯔꯕ ꯑꯗꯨ ꯑꯩꯁꯨ ꯄꯣꯠꯇ ꯂꯩꯔꯗꯤ ꯆꯟꯗꯦ ꯅꯪ ꯂꯩꯕ ꯆꯜꯂꯦ ꯅꯪꯒꯤ ꯐꯣꯟꯗ ꯌꯧꯗ꯭ꯔꯗꯤ ꯇ꯭ꯔꯤ ꯑꯗꯣ ꯑꯩ ꯕꯨꯛꯇ ꯄꯤꯛꯏꯁꯤꯗꯤ ꯅꯠꯇꯦ ꯍꯥꯏꯗꯣ ꯅꯪꯁꯦ ꯄꯨꯄꯨꯗ ꯆꯠꯂꯣ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯗ ꯇꯞꯄꯦꯅꯦ ꯑꯩ ꯊꯥꯔꯛꯀꯅꯤ ꯕꯨꯛꯀꯤꯗꯩꯌꯦ ꯅꯠꯇꯦ ꯍꯥꯏꯗꯣ ꯑꯩꯁꯦ ꯕꯦꯕꯤꯗꯨ ꯄꯨꯔꯗꯤ ꯇꯜꯂꯥꯗꯤ ꯇꯧꯔꯤꯅꯣ ꯇꯞꯇꯤꯔꯣ ꯍꯧꯖꯤꯛꯇꯤ ꯀꯞꯄꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯅꯥꯗꯣꯏꯕ ꯑꯗꯨꯗ ꯅꯪ ꯅꯥꯔꯒ ꯃꯥꯁꯨ ꯅꯥꯗꯣꯏꯔꯣ ꯁꯤꯗ ꯌꯧꯔꯦ ꯑꯩ ꯄꯨꯛ ꯃꯅꯨꯡꯗ ꯌꯥꯎꯕꯩꯅꯦ ꯀꯩꯅꯣ ꯑꯩꯁꯨ ꯄꯨꯛ ꯌꯥꯎꯅꯤꯅꯦ ꯌꯥ ꯅꯪ ꯌꯥꯎꯔꯣ ꯊꯣꯛꯂꯛꯑꯁꯤꯗꯤ ꯑꯩ ꯌꯦꯡꯅꯤꯡꯉꯦ ꯑꯁ ꯃꯅꯨꯡꯗ ꯌꯥꯝ ꯄꯤ ꯅꯝꯊꯤꯕ ꯉꯥꯛꯇꯅꯤ ꯃꯅꯨꯡꯗ ꯏ ꯉꯥꯛꯇ ꯑꯗꯨ ꯑꯩꯁꯨ ꯆꯣꯠꯇꯧꯔꯣ ꯑꯗꯨꯗꯤꯏꯁꯨ ꯇꯧꯔꯣ ꯆꯠꯂꯣꯍꯦ ꯅꯪ ꯂꯩꯁꯥꯕꯤ ꯍꯧꯖꯤꯛ ꯐꯠꯇ꯭ꯔꯣ ꯑꯗꯨ ꯕꯥꯔꯣ ꯁꯨꯇꯤ ꯇꯧꯕ ꯄꯤꯗꯦ ꯁꯟꯗꯦꯗꯗꯤ ꯆꯠꯂꯣꯍꯦ ꯅꯪ ꯁ꯭ꯀꯨꯜ ꯀꯥꯅꯤꯡꯗꯕꯩ ꯅꯪ ꯅꯪ ꯐꯨꯕꯤꯕ ꯑꯗꯨ ꯕꯦꯕꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯇꯦ ꯃꯥ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯆꯥꯎꯔꯛꯑꯀꯥꯟꯗ ꯑꯗꯨ ꯑꯕꯤ ꯆꯠꯂꯣ ꯏꯃꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯤ ꯊꯣꯛꯄꯨ ꯊꯣꯛꯂꯛꯇ꯭ꯔꯤꯅꯤ ꯀꯔꯤ ꯄꯤꯛꯇ꯭ꯔꯨ ꯄꯤ ꯄꯤꯆꯨꯄꯤ ꯑꯗ ꯑꯩꯁꯦ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯁꯥꯏꯖꯇ ꯑꯗꯨꯗ ꯑꯩꯁꯨ ꯄꯤꯔꯣꯅ ꯑꯩ ꯄꯨꯏ ꯑꯗꯨꯝ ꯅꯨꯡꯗꯪ ꯑꯃ ꯄꯥꯏꯁꯤꯜꯂꯛꯀꯦ ꯅꯪ ꯄꯨꯄꯨꯒꯤ ꯈꯨꯠꯂꯥꯏꯗꯣ ꯅꯨꯡꯗꯪ ꯇꯣꯛ ꯇꯣꯛ ꯁꯨꯅꯕꯗꯣ ꯄꯥꯏꯁꯤꯜꯂꯛꯀꯦ ꯅꯀꯣꯛꯇꯨꯗ ꯑꯗꯨꯗꯤ ꯄꯤꯛꯄꯤꯒ ꯄꯥꯛꯈ꯭ꯔꯅꯤ ꯅꯪ 시연이 아직은 안 시월에 있었는데 아니 저도 왜나 불리나 ꯇꯨꯝꯁꯨ ꯑꯣꯟꯅ ꯇꯩꯅ ꯇꯧꯔ ꯇꯨꯝꯈ꯭ꯔꯦ ꯈꯣꯡ ꯄꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛ ꯄꯨꯡ 11:30 ꯇꯥꯔꯦꯕꯀꯣ ꯁꯤꯗ ꯕꯦꯂꯥꯄꯥꯅ ꯀꯩꯅꯣ ꯈꯔ ꯄꯨꯔꯛꯑꯦ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯃꯣꯏ ꯄꯥꯔꯇꯤ ꯀꯩ ꯄꯥꯔꯇꯤꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯀꯩꯅꯣꯗꯣ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯆꯥꯕꯨꯗꯤ ꯆꯥꯔꯣꯏ ꯍꯌꯦꯡ ꯕꯦꯂꯥ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯃꯥ ꯆꯥꯅꯤꯡꯕ ꯈꯜꯂꯒ ꯆꯥꯖꯔꯖꯅꯤ ꯈꯨꯇꯨꯝꯁꯦ ꯃꯇꯨꯡꯗ ꯆꯥꯔ ꯇꯨꯝ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯀꯩꯀꯩ ꯂꯩꯔꯤ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯆꯠꯊꯣꯛꯅꯁꯤꯟꯁꯦ ꯀꯗꯥꯏꯗꯅꯣ ꯀꯗꯥꯏꯗꯅꯣ ꯍꯥ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯀꯥꯏ ꯆꯠꯂꯤꯅꯣ 그다음에 저 이노 ngồi chứ 그거 하나 벨라중 놀이 페이 호갈레 시다 브라운 모이 shrimp 하베 브라운 아두 라이레 카징 시다 비리야니 시다 파밍 통바 아이디 짜로에 타오 맘스 chicken roll 누가 tilong nung ka sauce ha kadarong kay ki ba ha kay ki no how ꯃꯌꯥꯝ ꯕꯦꯂꯥꯁꯦ ꯇꯨꯝꯕ ꯈꯪꯍꯧ ꯍꯧꯗꯣꯛꯄꯩꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯦꯂꯥ ꯇꯨꯝꯍꯟꯈꯤꯒꯦ ꯃꯌꯥꯝ ꯕꯦꯂꯥ ꯇꯨꯝꯈ꯭ꯔꯦ ꯃꯌꯥꯝ ꯆꯥꯕ ꯑꯝꯇ ꯌꯥꯗꯕꯅꯤꯅ ꯁꯤ ꯈꯤꯇꯪ ꯆꯥꯔꯅꯤ ꯁꯤꯁꯨ ꯃꯣꯏ ꯄꯨꯗꯤꯅꯥ ꯀꯩꯀꯥ ꯌꯥꯝ ꯌꯥꯎ ꯃꯥꯜꯂꯦ ꯁꯤ ꯈꯤꯇꯪꯅꯤꯀꯣ ꯑꯩꯅ ꯂꯩꯁꯦ ꯑꯩꯁꯨ ꯁꯤ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯍꯥꯏꯗꯤ
ꯈꯟꯕꯗꯤ ꯆꯥꯅꯤꯡꯕꯀꯣ ꯎꯕꯗꯗꯤ ꯆꯥꯅꯤꯡꯗꯕ ꯑꯩꯇꯗꯤ ꯊꯥꯎ ꯃꯌꯥꯝꯁꯦꯀꯣ ꯀꯩꯅꯣꯝ ꯇꯧꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯤ ꯆꯥꯔꯒꯦ ꯕꯥꯏ ꯕꯥꯏ